Indo Naga Peace Talk haukhre makha chathakidaure ngasidagina chahi kunmanga henbagi mamang adungai kumja lising amaga chamapan marfudraga taretta ceasefire agreement taunaraga aroiba waroisin ama puraknabani haiduna India laingak amasung NACN IM gi marakta chatharagliba political dialogue ki makha chatharakpa oina ngarang nakal ani gi mihut singna New Delhi da wari sanaba haukhre mihut mapan ge IM gi delegate sing adu General Secretary TS Muibana lusingkhe loinana tha asigi kunmanga dasu makata na wari sanaki gani haide panbaya bade nagagi tongan va flag amasung constitution gi matangda nakal ani na waroisin purak pangamdana lairakibane Mizoram da broad gauge railway gi thong tektarak pada sinmi kulhum doi sire Mizoram gi konung Aizol dagi subnathagi kilometer kun mathoi khaktamak lamnana leiba Sairang kauba mafam amada chenba kurung turel gi mathakta sagalakpa broad gauge railway ge thong amagi yot ki saruk sing tekthaduna kintarak pada thabak suriba West Bengal dagi sinmi kulhum doi sire atopa humna aruba phibam da sokle haire laibak thiba thokdok asingarang ayuk pung 10 rom tarak pada thokibane broad gauge railway ge lambi oina bagi damak thong ase kurung turel gi mathakta baiwari amasong Sairanga samnahanaba matam kharagi mamangdage sagalakibane adubu khangawdana yot ki saruk sing tektarak padage sinmi sing adu thokdok thokpam da laikidabane